Arapti Junior High School na Lilong Bazar da leiba Lilong Ayush Pharmacy and Clinic amadi Apollo Diagnostic ka khutsamnaduna Arapti Mayai Leikai da leiba school asigi campus ta nongmagi oiba lemna layengbagi camp ama pangthokkhre. Lilong Ayush Pharmacy and Clinic na sponsor tawduna school asigi mahiroi singi imung manunggi miyoi sing amadi leikai miyamna lemna layengbagi camp aduda ana layengki. Game aduda saruk yakiba Lilong Ayush Pharmacy and Clinic ki Dr. Konthozum Rishikanta Singh na phongdorakpada lamdamasigi miyamda side effect amata leitaba makhalgi layeng pathap sizinaduna ana layeng chathanaba pandamda Ayush Clinic asi hangdokliba clinic asina aikhogi tungi mirol oirakadoriba mahiroi singbu masamau fana thamdaba yade haiba wakhalonda lemna layengbagi game asi pangthokpani. Game asida Dr. Marina school asigi mahiroi sing imung manunggi miyoi sing amadi leikai miyoi chani ga tareta ana layengki ngasigi pangthokkiba lemna layengbagi camp asida allergy sinusitis aingasa onarakpagi laina layong sing gastric problem nung leiba khunaba chikpa sarugi laina sing pukning wakhal nungaitaba nupi anganggi laina layong na chingba miyoi kaya layengki loinana mathau taba hidak langthak singsu lemna fanghanki hairi. School adugi headmaster soibam Sachi Kumar na hai ainga sa unarakpa matam asida mahiroi sing asida ana ayek thorakadaba singdagi ngakthoknaba pandamda lemna layengbagi camp ase pangthokpani haiki. Camp asibu pangthokpibagi damakta Lilong Ayush Pharmacy and Clinic amadi Apollo Diagnostic pu school asigi managing committee gi chairman Konsam Momona thagatpa phongdorakhi. Matam gi oiba ingasa gi matungina lakpa laina aduga sinusitis aduga khoi lok kuba lok thungba aduga asthma aduga nupi gi oiba laina sing aduga khoi makhatana khungkhut ahal laman gi chikpa naba amadi gastritis na chingba aduga khoi gi ariba laina haidi chronic disease kumba na chingba asi layengduna Dr. Ayushki expert mari lakpiduna asi layeng jakre. School asida tamliba mahiroi sing amadi mahiroi gi nung bena loina leikai sta lebiriba ahalamani adumakku basic matam gi oiba kalen tham thadagi kalen changpagi ari nok sinabagi madam asida tongan ba ana yek makhal kaya amagi ana kaya ama berpiya bagi maram sinasin tang sapanabagi damakta Lilong Ayush Pharmacy amadi Clinic amadi Apollo Diagnostic ka khutsamnaduna school asina health camp asi sinjaba